अहानबदे यamna maroi update khara thamjage irilbong police ki manung chanba wangkhem da miyamna world cup final match yenglingai amadi nong marakta masak khangdaba singna miyoi ama nongmeina kaptuna halamle Loinabi na Thangna yalambadagi aruba fiam da laikanari hairi Miyoi amadagi yamlaba ice drug fari ngarang khumalambak men get manakto chininingai oiba mawongda lakpa miyoi amadagi security force ke apunma team amana ice drug haina khangnaba crystal methamphetamine kg 6.212 rom konana fari ice drug ka konana fara bami adudi porongpat police pangaleirak land number 6 tagi MD Yusuf Elias Kaki Elias Jakir ni fugamathoi kawi apokpagi mingna MD yain kawi mahangarang nungthil pung mari khara helakpada adwaida anti drug civil organization ama oiriba yadamgi thomi singna mateng panglaga Imphal West district ki ANTF FGT Imphal BSF Imphal West Commando amadi 164 Suba Battalion BSF ki personnel singna fabangam khibani MD Yusuf tagi ice drug haina sukhangna ba crystal methamphetamine ga konana TVS Jupiter registration number MN06 SK 4357 amasung mobile number amasu phagat pangam ki luching masing imafam da topagi Thillamle kaksa bi sarakpagi mayokta chepa fireflai luching mana trugalam jing ba haibase hekto oiba yade lu haibadi kok haibani miyam gi kok haibadi wakhalda marai bang maram dam sibagi iulpi bagaloina achuma lambi da poduna chatpa ngamba du luching ba kawi aduga lamjing ba haibasina miyam na miyam gi yaifana bachat kadaba lambi gi lamjing lamtakpa adu lamjing bana trugalam yan bani haina miyam na singthanai luchingba lamjingba lamyan ba haribasing asigi marakta apaba kurangban amana khaba iman manabo oiba luchingba bu oigera lamjingba lamyan ba oigera makhoi gi mafam da marai bak miyam gi yaifana bagi damak mapunsi kathokpa ngami masina maram oiraga miyam na makhoi bu marai bak ningba amadi athobani haina su singthanari bani luchingba singi mafam da top top mathona amadi achuma wangang dai marai ba ki dama achepa firef ta lepa ngami makhoina miyam gi ihul khanga khong thangi miyam gi marakta yonglai melai nai ba mieng leite makhoina suri nomli ba amadi tola taraba miyam gi damak matam pumna makta lepi luchingba amadi lamyan ba singna marai bak miyam gi damak lepkhiba firef ki ona taina bada atopana pirakpa ithil influence cha chatti adubulai bak miyam gi fagadaba suggestion natraga poktak sing dilum na lawi isam sam na harabada lengak lon gi thogai pangna ba leiri ba tungan ba political party sing luchingba singi mafamda manaba amasung manadaba wakhalo laitaba natte adubu makhoi gi pandam di marai bak amasung miyam gi yaifaba purakna ba lengak lon gi thogai amadi chukli paina ba honabani pandam natraga panthung adu yauna bachat pagi lambi natraga khongthangda manadaba leirabasu panthung di ama khaktani matau asuna civil society organization singna matam gi thoglakpa thaudok issue singda miyamga puna kusam naduna matam chana waroshin solution purakna ba honaba amadi tangai fadaba matang leirakpa thokrabadi ihau fawba chuthai civil society organization CSO singi luchingwa singi marakta kadigumbada wakhalon manadaba ikoina makhoida mapangal kali natraga miyamna yai natraga haisingba heli haibagi muknaba natraga yengthina ba thoktaba natte masina maram oiraga miyamgi mafamda su masigi mami taraktuna nangpak tananabagi maram oiraktuna apunbagi pangal mayeng tahanduna atopana khudong chaba lawrangnabagi maram oihali asiguma laibak thiba thawong sing asi thohandanaba honabada luchingba singna moi masel gi marakta aigi magi haiba apiku wakhalon thadokpa ngamba adubu luchingba ama oibigi singthaningai oiba matikni haiba lawi achouba lufna apikpa lupu yotsen naba natraga namtharaga achouba natraga haisingba luchingba aduna humduna punaba honabagi sarau lang chatharakpa adugi mayokta leppa ngamba adu luchingbagi machani atopagi ithilda chatpa luchingba oirabadi luchingba adu luchingba ama oibagi mapung phaba machat natte Jammu and Kashmir da khangawdana ichau thorakpada tara sire kayana thiba khangdri Jammu and Kashmir gi Rajori amasung Punch district da haukiba hingdagi nongkana churakpana maram oiraga khangawdana ichau thorakpada mioi tara sire amasung atopa mioi kayamarum thiba khangdana leire ichau aduna gari kayamarum chentha khibaga loinana yum sing thumjin khibana imung kayamarum awaba mayoknari rescue team singna Suran ko tami kanba amasung mateng pangbagi thabak paikhatpada si bhakchang ahum phangba ngamkhi Makhadana thihumbagi thabak chathari Punch district ki Haveri area da yum taret amangata thoki bagal loina miyoi amasiki amasung atopa amana fibam thina soki mafam kaya marum da leptana ising thumjilakpa maram na mi sibagi changwang khalakpa yai haina mi pai bapoknari Surankot ki block medical officer Dr. Muhammad Yusuf Chowdhury na hai Hauzik fawbada si bhakchang nipan phangbangamle oirakliba fibam asigi matangda Union Home Minister Misana Lieutenant Governor Manoj Sinha amasung Chief Minister Omar Abdullah ga telephone da wari sanaduna center gi maikai angamba mateng pangani haina thajaba pikre Russia gi logistics center da Ukraine drone attack chatharakre mioi taret leikhidre kunga marina so panangkre
Russia के अवांग थंगबा रीजन दा लेबा logistics center amada Ukraine amasing amlaba drone sizinaduna kanba mongda attack chatharakhre attack asida puna miyoi tare laikhidre miyoi kudnga mari henbana so panangkhre haina regional sigi governor na phongdoragli Russia gi Tambov region gi governor Evgeny Parvisov na phongdokibada haukiba chahi mari rongi mamangdagi hauduna Ukraine Russia gi territory lansilaktuna Masing amlaba drone sizinaduna attack chathaduna lakli khwaidagi inau naba Ukraine gi attack ta Tambov region da laiba Walvaris logistics center da night shift oina thabak tawba employee dare laikhidre asida natana Kordovox town da Ukraine drone attack chatharakiba sigi matang da mari lainaba authority gi maikai degi ahan bagi oina pirakpa information da miyoi kunga mari so so panangkhre haina khangalakpa laire haina mahangna phongdoragli Russia gi farm while Baris ki maikai degi thokpa statement amada Moscow region ki manung chanba Kordovox amadi electro tal da leiba logistic company da Ukraine amasing amnaba drone sizinaduna chatharakiba attack asida logistics center asi yamna chawna amanga ta thokre attack asida so pananglaba workers singbu mari leinaba authority gi maikai degi leftana rescue operation gi thabak paikat pa leire haina phongdoragli Russia gi capital Moscow gi Sergei Sobyanin phongdorokpada haukibai rai amadi thangjunumi kilonaba hingnungyai da Ukraine drone chahumga humpudra hena sizinaduna attack chatharaki adubu Russia defense force ki maikai degi masing amlaba drone sizinaduna Ukraine chatharaki attack sing adu neutralize tawduna yamna chawna misimina amadi amanga ta thoklamgadaba degi ngakthokpa ngamhaure asida natana yeknaba Ukraine gi UAB humpuga mari su thugaiduna manghan tahankhre haina phongdoragli panda yabadi US na luchingduna haukiba tha kharagi mamangdagi hauduna Russia amadi Ukraine gi marakta thokliba chahi mangarom fazilagaba conflict asi wari sanaduna yasinaba purangnaba honaduna lakhibani adubu US ki maikai dagi amuhana Iran ga nangna kuthongna khiba sina maram oiraga matam kaya gi mamangdagi Ukraine amadi Russia gi marakta thokliba conflict asi boloishinaba US na lawduna lakhiba thodang adu lepkhibana Russia amadi Ukraine gi marakta nangna kuthongna bagi chang leptana wangkhalagli bo beli wahau gi ningdon pomnaring eda Manipur gi lamga Myanmar gi lamga thoknarakpa yana leire Cabo Valley lamgi wahauda ningdon pomnaring ai cherakta India amadi Myanmar ani gi marakta lariba border area gi chayena basing loishinabagi pandamda Manipur gi Chandel district ki lam kharaga Myanmar gi Cabo Valley gi manung chana lariba Saigang region gi lamga onthok onsin taraba yana leiri hari May 26 2026 ki official document amada yumfam moiraga di diplomat chefong da July 13 ta phonglakhiba report amadi Navarat Times ki July 19 na phonglakhiba pawgi matungina India government na Myanmar lainga ka wari sanaduna Manipur ga lonariba border pillar 65 amadi 68 ki marak ki lamsing asigi matangda warusin ama purangnaba honarakpani hari document asigi matungina foreign secretary ki proposal amagi makhada Myanmar ga lonariba Manipur gi Chandel district ki square mile 1.4 ki lamsing asiga onthok onsin tawnabagi wafam yaurakhibani lam onthok onsin tawnabagi wari sanariba sida Manipur gi Chandel district ki lam khara amadi Myanmar gi Cabo Valley ki manung chana laiba Saigang hariba lam asiga onagadabani hari India amadi Myanmar laiba anigi border area gi leriba chayena basing asi loisinduna santi gi lambida purangna bu honarakpagi thorang ama oina India amadi Myanmar gi lam onthok onsin tawnabagi wafam asi khanarakibani Panba yavadi India amadi Myanmar laiba anigi marakta leriba international border gi area asi punna kilometer lising amaga 494 lom sangi border area asida Myanmar ga India gi oina Arunachal Pradesh Nagaland Manipur amadi Mizoram ga lonabani hariba Myanmar amadi India ga lonariba border area gi lamsing asi asukpa umangching turel amadi lambi thong leitaba umang tana thanba mafam oibana yingsinnaba honabada achoba thabak ama oirakhibani document adu gi matungina India government na Manipur gi Chandel district ki lam amadi Myanmar gi Cabo Valley gi manung chana laiba Saigang region gi lamga onanaba honaragli basi pandamdi Myanmar amadi India gi border area singda lariba chayena basing asi athubada loishinduna chawka thorangi thabak paikhatpaga loinana ingna tapna leiba ngamnabani leiba ani asigi border area sing mayek singna khangdukna duna Myanmar ga lonaba border area sing da fencing tawbagi thabak khumang chawsin bangamnabani Myanmar ga border area sing da fencing ningthina tawduna leiba asidagi logi wangmada chatharagli thabak thoram sing thingba ngamnaba amadi mito miyan cha sing changsilakpadagi ngakthokpa ngamnaba honarakpani hari India amadi Myanmar leiba anigi marakta border area gi matangda official oiba thoina chayena balaite leiba anigi marakta 1967 gi March 10 da leiba anigi marakta agreement ama tawnaduna traditional border bu adumak yanaduna lakhibani adubu matamgi matung ina tongan tongan ba thowaningda thodok wathok amadi logi wangmada thabak kaya chatharakpana maram oiraga firep asi lawnaba thawang lakhibani hari Iraq drone amasung rocket kapsenbada Iranian Kurdish lalhoba mapan sikre Iraq ki Kurdistan region da Iran numita drone amasung rocket strike sing the Iranian Kurdish armed opposition group amagi member mapan sikre haina Exile party na phongdokre attack adu Iran na chathabani haina Exile party na marasi ki Kurdistan gi konung Irbil da US na luchingba anti jihadist
coalition na drone mayam kapthaki amasung city aduga pokhaibagi ahoba makholsing AFP gi journalist sing nataki attack sing adu United States amasung Iran Iraqi maruiba allies sing gi marakta ungkhanaba amu hawraklaba matungda thokpani amasung Kurdish government na so attack sing adu Iran da tainaki Middle East land manungda US ki lanmi mayam amasung foreign oil company sing da natana exile Iranian Kurdish la hoba sing leiba Kurdistan region ase Iran amasung Iran bu saugatpa Iraqi khulai paiba kangbu sing chathaba attack sing gi target ama oiduna lagli exile Komala party of Iranian Kurdistan gi Idris Kohalwaji na AFP da haki Iranian regime na ayukpung marimakhai degina 0130 GMT tabada drone sing amasung rocket sing kapsenuna kem amada landaki strike sing adu da party gi member mapan Sulaimani ha city manakta laiba makhoi gi kem ta siki haina mangna phongdoki kona Kurdistan hoba sing gi atopa kem amada chathaba air strike amada fighter ani siki haina Komalagi Amjad Panahi na phongdoki April thada ceasefire ama lauthokhraba matungda Fauba Irana Kurdish opposition group sing the lepa laitana attack tori Tehran Kurdish opposition group sing adubu western amasung Israeli interesting anima ki thabak tawbagi maral siri adubu Irai numit ki attack adu khwaidagi chawba equalization oiki lan hokiba matamdagi group sing asina makhoi gi base sing amasung kem ayamba thadoki Irvilda Kurdish ko counter terror region forcing na haiki coalition forcing na Iran numita pung mariga minitara gamapan amasung mga minitara kunga mga 0119 amasung 0225 GMT gi maragta Irvil mathakta bom yawba drone nipan kapkhai ki akai toy mi si banatraga sokpa yawba gi paulete kona Kurdish security official amana haiki atai drone mga thatki Irvil da US ki maroiba consulate complex amalai Irvil gi airport ta US na luchingba coalition gi makha da thabak military advisor sing lei maral si da Iraqi awang thangma sarukta Iran numida Kurdish forcing gi khulai thambam amada air strike ama chaithe ki haina Kurdish military source amana phongdoki Sulaimaniaga naknaba tasluja townda Pesmegra arms depot amada misal ama kapsilaki haina masak tak thoktaba official aduna AFP da tamki mafam adu chawna mai chaki adubu mi siba natraga sokpagi paulai ti haina mahangna makha thana phongdoki Iran numita Iraqi autonomous Kurdistan region gi prime minister na Kurdistan region the Islamic Republic of Iran na chathaba maram chadaba attack sing yaning da phongdoki yumsagisen numita coalition na Irbil thakta drone nipan kaf khaiki regional war manung da attack sing gi maruiba target ama oikiba US consulate manakta air defense sing na drone sing kap thakiba haina AFP gi journalist sing report tauki Irbil da chathaba attack sing gi responsibility group amata na claim tawdri Middle East land manung da Iraq da Islamic resistance in Iraq ki makha da thabak tawba pro Iran armed group sing na Tehran gi michangchang nu na Iraq ta leiba US ki facility sing da chatruk hena target tawki